Tongan tonganba Department ni Puni Tugi Lupa Crore Lising Ani Sahum Nifu Henba Senpam Yenaba Amata Yautana Assembly the Pass Tokre. Mapangi company na PSED the quality sudaba pipe supply toksile hairi. Amasung Mahiru Singh Larik Fangdabagi Awaba Mayuk Nare, Bona Atuba Matamda Larik Fanghana Bahonari Hairi. Auzik Makatana Pau Sandong na Pizari. State Assembly that Tongan Department ni Puni Tugi Lupa Crore Lising Ani Sahum Nifu Henba Senpam Yenaba Amata Yautana Pass Tokre. Ngarang degi hauraga March Tangnipan Paupa Tagadaba Assembly Session Asigingasi, Nini Sanba Numita Pass to Kibasan Pam Sing Aduge, Manungta, Public Works Department Kilupa Crore Samanifuko Taru Henba, Police Ki Samanifuhum do Henba, Department Top Tribal Affairs and Hills Development Ki Lupa Crore, Sani Humpugani to Henba, Social Welfare Gilupa Crore, Marifugo Taret Henba, Minority and Other Backward Classes, Amade Sadul Cast Department Ki Lupa Crore Samahumdagani to Henba Senpam Yauri. Finance Minister na budget asi pass to na ba house ta thambada yenaba amata yaudana pass to khibane. House na yabirabne demand number 24, 25 Youth Affairs and Sports Department asi pass to jare. Demand number 27 election that a supplementary sum not exceeding rupees 9 crores 76 lakhs 27,000 only be granted to defray the charges which will come in course of payment during the financial year ending 31st March 2019. In respect of demand number 27 election, highly demand is passed of the House in Yavirabra. House in Yavirabra demand number 27 election is passed of the Wahang Pakum Game Matamda Kangabo Kennedy MLA or Surza Kumar Hanglakiba, Tawal Tula Sakti Labor, Signa Proclaim, Kuntrani Pusizin Naduna, Langoi Peklaga, Samson Mediki Turela Sigi Ising, Miebenis in Nava Yadre. Turel asi Kendra Taruk Taret Fauduna Sienba Ising Sin Abagidama Kiam Namaru Eba Turelni, Langway Samsinba Asina Ahanbada, Langangi Ising Selam Badigi Hosik, Lainang Tana Sienduna, Miebigi Haksang Soningai Were Hibusi, expert singers Fondo Kiba, like Krabani. Ain Gimi Yangda, Yanglabasu, Ating Makaya Lane, Mafamasida Mato Karamna Langway Pepagi Ayaba Piribano, Miami Awaba Siko Kanana Batausil Paikelu Haina Forest and Environment Minister Gipuni Jingshin Ki. Minister Sam Kumar Gemaika Digi Tawal Turel Madulda, Langway Pepum Taragani Toy, Ayaba Pibalay, Turel Asida Dam Saduna, Tinget Kibadigi, Ising Anaiba Senbigi, Maru Eba Maramni, Masigi Matakta, Turel Asida Tarakpa, Kong Masal Singi, Konungda, Uyantat Padigi, Anaiba Ising Sten Badamatiang Wede. Tawal Turelgi Ising Mio Benesin Naba Yabagi Sang the later Hybasis to me, Masidagi, Kokanaba, Water Resources Department Damgi Ising Hiena Tado Pinaba, Haizaba Lake Haike. Si I know Hajer, Tawal Turel Gizi, position got Tadopu. You took the language picture like a Turiansi, the Samak the way driver. Isn't this weekend selected Mataki? Isn't it selected now? Ada Kraga Telpomando, Poluto got Tolpang the never. I think as I get royalty gay, as I get yes, royalty am carage, Pasaki am carage, come to the honorable member not Tambira Podo. Royalty is a koi magi, Subchana magi, particular when Hangbilibra, at the whole Manipuri is all Hangbilibra. Particular ko na hangbira gana particular Tauban gira Andro gira Lirong gira hangbir o. Ay husi hayeng pizza gihare up to date royalty me amdo. Kangmam yes kangmam to e. Kangmam to poto particular ina hangazung sagi sabchan ay pizza gihare. Yes sige lunch matung da so ay particular si ngasi bodo up to date kaya kara gihare so ay table ta tawse. Sugunu Kennedy MLA Keranjitna, Wangu Itaidigi, Wangu Lupa Marup Tabalambi, Matam Quina, Sembiu Yadabadegi, Miam Huptuna Tingjan Cray, Housing Class 10 Amasung Class 12 ki exam Toriba Madam Nalambi Asi Atuba Matam the Semduna, Miam Awaba Kokolu Haduna, calling attention Pukat K, Madugi Pakum the RDNP RG, Minister TS Beswazina, Lambi Asi PMGSY, Phase 1 Yamaka, the listening Taragani to the Semalos in Kevane. Niyom Gimatung in a Zahi Manga Makwena, maintenance to Wudabani Adubo, Hariba Matam Adu, Land Kibana, Housing Phase 2 Lak Labana, Atopa Pandigi Lupa Lak Yankaya Manga Rom Sangna Semdi Lagani, March Kitan Kuntra Matway, Fabugi, Manungalambi Assistem Jinbal Wituna, Miam the Stokosin, Nungai Hangani Haiki. Yenadana budget passed to Kraba Matungda, Manipur Appropriation Bill number 134 Amadi 5, listening Taragamapan Deputy Chief Minister na House the Table Toke, Bill Singh Adu Putorapada, Member Singh Amatu and Ayaba PK, Tungda Health Minister Elzan Tukumana, motion of thanks on Governor Address Move Toke, Move Adubo, Morankendegi MLP Salasandana second Toke, Governor Address Adubo Congress ki MLA Dr. Saltolian Amona, Amendment Move Toki, Mahaki Makedi Governor ki address asida Hill Areas Development Program na Semba District Singh Pauba Sando Haningi.
BADP gi makada border area nataba manung hanjinna leiba mafam singda yahunaba hapsil haningi jiri tipai mug road hauji phibam sokna leiba asi semjan binaba wafam palhaningi helicopter service parbung amadi tipai bungna singma mafam singda thambirabadi nongju thage matamda chatpa yabalambi oidabana miyamna awaba tariba asi kokhanba ngamgani youth affairs and sports department apaikat paskim sing tipai mug AC yohaningi haiki Motion adubu khanabada saruk yaladuna si Minister N Birena Governor gi address asida government asigi aningba apamba hana tawkiba amade tawge khalaba thabak sing tentak torabasu masa khaina panbra haina khali government asina singi manung hanjin mafam singda thabak paikhat pada kudong sana bagi damakta topographical need based budget semnaba dona ministry da haizaba adu yabiraktuna thabak oina pangthok pa haure none amasung tamelong khwaidige sothaba mafam ni haina district Maudra Kangat pada yauduna sempat nabagi damak lupa crore Maudra thadarakle mathangda atai district sing yarokani habigi thazabulai helicopter service si ad hoc arrangement ni tungkoina sana nabagi damak e tender loire masi horopo matamda tipai muk amasung parbung na sing mafam sing yaholakani thazai governor gi address si yana mapung phabai address ni haiki aduna aina honorable member da through this August house aina assurance bijari mandi weaker sections weaker area adu uplift tongna ba akhanna scheme ni na hojiki farzol loiro any shorter ba singdo koi government ki so koi proposal thajage aduga next ki moi thoina dum continuing kenoni program ni mase aduna soidana madu yaurkani haibagi thajabdoi thamjage helicopter ki si ekoi service si laibadagi mayam yamna nungainare ana ek leiba thu kai saning ma khoning mayam tore maruino hojiki parbung yam maru ba hojik soi deputy ga honorable deputy na su hairmen parbung gumba nomini ni sangi adagi farzol gi masi mayam se khoi tanana bai na to bojda hojik helicopter ekoi ki service leiri si rent ekoi ki bhara piraga ad hoc arrangement ni Mapan ki company na PSED da quality sudaba pipe supply toxil hari mari leina bo officials na yang sindre lenga na miyeng sangma mathau tare hiram sida powdum ama Center the Paliba NDA Lengakna, listening subna kungani toy fobbing manunda, yumthong kudinda, toti sing pitakani haiduna, bandam thamliba sigimakada, National Rural Drinking Water Program Semduna, Tabak Paikat Pahokre, Program Sigimakada Manipur Su, Tabak Paikali, Program Sigimakada Manipur Lengaki, PICDina, Atoba Todang Lauduna, my Pakana Bakana Honari. Lising ani subna tara nipan ke senteng makada PICD ke makada leiba Manipur ki district singe manung sanba division tara taret ki 5 line tingda bagi tamta thabak paikatuna lupa crore kunrong ge tender tauki tender adu Kolkata da base tauba Zintal India Limited na loki Pangthokiba tender adugi matungina limited asina supply tawrakiba GI PIF IT percenti lamfel daiba PICD ki water supply store division da yorakre haiba PIF sing asi supply tender tawrakiba matamda PIF sing adugi oifam thokpa quality adu yaudana company asina supply tawrakre haina ISTB news na phangba pawmana hairi company asina supply tawrakiba PIF makal kudimak sub standard oiba PIF ngakta supply tawsilagle hairi PIF amagi oifam thokpa athaba sudaba ngakta ngaire company asina department asigi makok thongba official singa manara Fongna Naronda, Sen Zapaki Tabak Torabra Habagi, Town Chinava Lady, Masibu Yangsin Binabakanamata Latre, Zintal India Limited na supply Tortuna House Department ki store the Lady Pipe Singasi, Fibam Chadaba Ayambangak Tangaire, Inchi Mariki diameter over fit kun sangba pipe ama, me anina thang the waba do supply Torkiba pipe acidity me amana, Irai line at Hangbangam Lagani. Haiba pipes in a sima mang sahi July September Habogi Manunda Tongan division da Department Asige additional civil engineer rural na Kujek Piduna Zintal India Private Limited da supply order PK Hari. ISTB News na lamfel da laiba water supply store division ge official sing unarubada hiramasi matang da wafum amata piu haiba yarakide ISTB News na makata na thigalubada haiba pipe sing asi local subcontractor sing na store dagi pot sing thoktuna thabak suba haurubada quality yaudaba pipe ngakta oirambagi problem kya thengnare
पाइप सिंग लेनुंग दा फिट तौबा लोइरदुना इसिंग थाबा हौरुबदा पाइप की मफम क्यादा युबा थेंगनरे लेनुंग दा फिट तौख्रबा पाइप सिंग की मथक्ता हेवी व्हीकल सिंग दा तकलुबदगे पाइप अयाम्बा अटेक अकाई क्या यावरकपा थेंगनरे सही कुन-कुंथ्रा चटकदबा पाइप सिंग असि सही 10 सुना चटकदबा मानरे हारे मणिपुर लैंगाकना सप्लाई ऑर्डर थोकिबा मतमदा सप्लाई तौरकदबा पाइप सिंग अदुगी ओइफम थोकपा क्वालिटी की चांग अदु स्टोर डिवीजन असिदै हौजिक यौरकलिबा पाइप सिंग अदुगा खेनबा चाउना लेरे मसिबु कनामतन येंगसिंदना मपु पांदबा मोंगदा लेरे सप्लाई तौरकलिबा कंपनी असिनसु करिसु नाचुंगदबा मोंगदा पोट मसिंग सुख्रगा लोइरे हाइबगी मोंगदा लेरी पोट की क्वालिटी की मरमदा करिसु नाचुंगद्रे हिरम असिदा मणिपुर लैंगाकना येंगसिनबा मथौ तारे हाइरिबा लैबाक मियामगी याइफनबा फजरबा स्कीम असि मियोय खुजोक खरना मिंगचत थियनगदौरिब्रा हाइना नाकन कयादगी फोंदोकनरगले Mahiroi sing larik phangdabagi awaba mayoknare boardna athuba matamda larik phanghanna ba khonari hairi hiramsida paudam ama School singi session haunakhiba tha ama farakadora fawba larik suna fangdabana mama mapa oiba singda chauna awaba mayoknare larik yonba dukan singdasu larik leiba lakpa matamda larik piba ngamdabagi nungaitaba faunari Class 6 की बोर्ड की नेवा लाइक लेब लाकपा इंग्लिश की सिम खक फंगे त इदी बोर्ड की लागतदि फंगोय ये लोय द हांगे अस मंगा तरुरकनि द हलिजे हम थीरी ने मथंग मथंग दम कुइरे थीरै मतमसे दुग फंगाई निंगा जगा जिरा रोय बोरे या मखरगा दि लोय फंगनरमगा अमु लाइक से खरा थोलकपदा मचिन मचिन थोलकपा हाइतारे 8 की साइंस दी फंगे अतै क्लास 6 to 8 की फंगद्री अद्रगी मैथ्स फंगद्री अदो मयाम जे एनसीईआरटी का समाने ने एनसीईआरटी टेक्स्ट बुक से दम लोय लौंगनारे साइंस फंगदे अदि क्लास 5 की मैथ हादोरा में बुइसोर ममम दमरी मंगा दे हन फंगदे क्वालिटी एजुकेशन प्रोक्सी हाइ तारगदि मतम सान टेक्स्ट बुक फंगन बि वसी कतनि कोइ हाइनिंग इस अमरomda board ki chairman thoksom kiran kumar na khudong sadaba asigidamak awaba fongdorakpaga loinana awat palairik sing athubada fanghanna ba atop upai kaya sizinaduna hotnari NCERT gi nom matung ina school gi lairik sing nauna upgrade taunana ba hotnabada thengnaba khudong sadaba sing thamladuna Manipur gi miyamda maru oina school gi mahiroi sing da nungaitaba fongdorakle mamanga leramba laik mam si banan lan ba khotpa mayam ama yawi hariba si ACRT na committee ga semaga handakti banan semdokpa khotokpa lairik ti hongdaba se population gi figure happy ro latest census happy daba mamang gi census gi figure happy ba adugum da semdokkimin kha tawbagi aw hongba adugi lakpagi tawba ama aduna su oigadra adu adugum laik kudi loini thoki tholakre market ta lairik ki hongma mayam lakpa sida farm da namba ngamba ngamdaba khantok khanjin tawnabada kitang thendok thin tawbani kitang delay tawbudubudi akhoi board ki tarap tagi lairik thengdariba amani jigi de akhoi nungai taw phawi adubu athubu matamda अतोप अल्टरनेटिव अरेंजमेंट मैमसु तौरी फोरम खरदा अखोइना उजबदा बोर्डना अखोइ इसागी प्रेस का लेरगा अखोइना तौबा अदुदि नते अखोइ मणिपुरदा लेरिबा लोकल प्रेस मैमसे मसिदैजा लाइरिक मैमसे येलगा नम्बनी अदुम दंगा क्लेरिफाई तौजगे ममांगी चही जिंगदा लाइरिक नम्ब मतमदा लाइरिक से मखन अनि थोकना नाइमे चमानबा लाइरिक से सरकार की स्कूल सिंगी लाइरिक अमनामी प्राइवेट स्कूल दा मोइना सेल्स है अखोइ सिददी योनबगी अमा लौबा अमना फ्री दा पिगदबा टेक्स्ट बुक से फ्री दा पिगदबा टेक्स्ट बुक सी एसएसए की लोगो की पेंसिल दु कोई यावल फ्री टेक्स्ट बुक अना थाल मसी की हंदक तगी कोई पुंजन नमे दुना सु फैक्टर मोय भी है सही खुदिंग की नवंबर वाइदगी लाइरिक नंबर हौबा अदु मथंग सही दगी जून नत्रगा जुलाई वाइदगी नंबर हौदुना अमुक हन्ना सिगुंबा खुदोंग सादबा असे मायोक नदनबा होटनगनी हाइनसु थाजबा पिरखि ऑफ सीजन दा लिन सीजन दा कोई हाइबा प्रेस काइजना December November si yoroktringer da larik se namthoga hana thamna na bana tangkhai ma kum hanam gragadi adui matamda another half amadu torogadi kitang safagadra board ju financially ju sustainable oiba amadi larik ta ju mathangadi session houdingai da larik to hit tawna na market ta aidana adumadi sinjare thangi chahida kai dobo yage haibu du khanba yaraga su aduna adugi complications macha macha kharadi leitabdi nate but nevertheless we are trying very hard and awat palai khar do akoi soina ki market ta thuna akoi hit taguni hai dun thamjak Vebita Asangbam ga loinana Rina Nongmaithem ISTV News Imphal KSN February gi ahan ba sayol de mangzona na mahiro sing larik fanghana ba mari de na ba sing da khangan kraba sung asi fabol larik mapung fana fangan da ba asina mahiro amasuma mama pa sing da asuke matik awaba pi ba loinana larik yauduna लारिक तमहले KSN हायेंदगे लारिक फंगद्रिबा फावबा खोंजंग संगसिलपगा लोइनेना मथौ तौद्रबा ZEO ऑफिस सोलोसिलगनि हाइरे
Mitai Maitable Sedu Tribe Listas Alalu Habadabi da Mas Ahum the Sakadaba Miami Const Asidalandam Asiki Miam Amadi Lup Singh Saru Yabinaba Coordinating Body Sedu Tribe Committee Member L Rames na Apil Tauri Konung Mamang the Leba Herikon Opista Pangto Paugimi from Amada Lising Taruk September Tarada Mitai Maitable ST da Salalu Haina Mioy Lakiana Saruk Yaba Concert Amasusatuna Langak Taksin Cray Masigi matung tarakpa oina January taragnipan amadi February talukta lengaka unakre adubu paliba lenga asina muthigadarba furup asibu kananaba constitution ge chengak piu haiba karma matamda center da recommendation thagadagi haibatu khangmangam dabana committee na apianba haibatu oidre maram aduna mas ahumgi khongsat asida senbani chatkadoriba miyami khongsat asida club mera paibi amadi civil society singna tungi mirol ge khallaga soidana saruk yabiu Pangal amadi selgi angam mamateng pangbiyo haike. Northeast constitutional protection pidaba Northeast constitution ki safeguard laitaba dugnu community se maitai khakta ngai hore aduna tang ahum gi rally se khwaidi gi hena maru oiba maitai gi ojik oriba geopolitics ki orek liba fibam sida tangai fadana masigi fibam sida aikoi sedun tribe ki status ta aikoi laihogdaba targadi aikoi soidram ki khudong thiba ma aikoi mayok narani aduna tangai fadana aikoi su constitution ki protection na aikoi laihobu mathau tai haidana khanbiraga sigum laba miyam gi oiba achoba protest rally sida saru yabiu All Manipur Dance, Music, Art and Culture Academy Sagol Ban Salam Lekai ki sahi gi Tharam GM Hall Imphal da ngasi pangchokre Tharam ajuda Art and Culture ki Director A Sivdas Sharma ZN Manipur Dance Academy ki Pradhan Guru Aramba Padmasri Awardee S Thanil Senior Guru Aramba Padmasri Awardee Y Gambini Academy asige President Guru Irengbam Nalini Susaruk Yakhi Tharam ajuda Irengbam Nalini na Iba Manipur Ras Kunjaras Manipur Ras Maharaj Amasung Sali Pareng Amasung Bangi Pareng Punglon Kauba Larik Ahum Sufongki Director Sivda Sarmana Southeast Asia gi Oiba Cultural Exchange Program Sing Paikan Naba Government na Honariba Asida Nauna Thorakliba Naha Artist Sing da Hena Kudong Saba Pigani Haiki Tungda Folk Amadi Classical Zagoi Kaya Utki United Zau Organization More Block na Sinduna Organization Asigi Oiba International Leaders Singe Consultation Thoram Amma More Ward number 2 da Leiba UZO Community Hall da pangchokre tongan ba mafum kadege lakpa organization ge miwe kya na saruk yakhi UZO gi president Tilun Thang na Tharom asi Zau Jati gi oina sakot lambida hena apabu oina ba paket pani haiki Oinam Kendra ki manung sanba ngai khong kulen maning lekai da naung sagada community hall ama ngasi MLA Radha Kishore na urep uyung tamkre local area development fund gi lupa lakun gamang astang na sagada community hall urep uyung tambagi tharam adu da pradhan yauna lamdam adong mi kana saruk yakhi MLA Radha Kishore na lengak asina pakale ba thabak tharam sing asimiyam gi ni haiki Directorate of Language Planning and Implementation Manipur Sinduna Malyamgi Mamalo Nimit Tharam Manipur Press Data Pangchokre Indigenous Language Matters for Development Peace Building and Reconciliation Hybrid Team da Pangchokiba Tharam Aduda Manipur University ge Linguistic Department ke Professor N Pramodini Language Planning and Implementation Manipur ke Director Dr. L Mahabir Susaruk Yaki Dr. N Pramodini na aikoi ge lol kan bhaibusi yauna maru oi aikoi ge lol bu hanthaba mong da thamduna atopa lol ngang bana thak wangmani khandigi wakalon thadok matam oire haike Director L Mahabir na isagi irolna ibana phongdok ningba wafam mapung phana phongdu pangami adubu ngasidi Manipuri lon ge medium da lalik tamage sang asuke matik hanthare punamak asi laiduna su Manipuri lon mutpadi ngamoi tungda tharam asigi saruk amu oina seminar amadi saideng saidin naba pangchokhi International Mother Language Degamari Lena Saita Taupang Loop Amadika Bui Dharma Sava Anina Kusam Naga Sursambu District Manungsan Laiba Kokadam Kuldesu Tarampang Choki Taram Aduda Language Activist Lehau Tavam Sarasandra Kulgi Kulakpa Di Namsusung Susaruk Yaki Hauzik Wariba Manipuri Lolgi Pibam Haibasida Sarasan Tiam Amasung Kabui Lolgi Wariba Pim Haibasida Di Lumpuzai Kabuina Wanganki Tongan Ba Lolgi Ayibasina Masama Sana Izaba Saideng Waring Singbusing Patoki Kabui Rongmai Dialect Research Committee na su UN International Mother Language Day Tharam Imalol Ngangu Haiba Team da Tarung Community Hall da Pangchoki Tharam Aduda Jalayarong ge tongan ba Furup ke Lusingba sing saruk yakhi Committee ge President Aking Gangmaina Rongmai Lol asi Lonyan sa da humpuga mangarom yausin bana mutkiba yabagi akiba leire maram masidagi UN International Mother Language Day Tharam Pangchopani haiki
masi kramhain tawradi ekhoi ima ipai gi loan si amoka yamna ngangba ngamgadra haina tawdana ngasi numit sida ekhoi sumaina awareness campaign mayam si thimda speak mother tongue haipui la chakho haibagi thimda ngasi numit si observe tobune Thinungai Bird Sanctuary Government na Thinungai Miyam gi khanbiraga atopa mafam amada hongdopiyu hairi Manipur Press Club ta pangthoba pawgi mifam amada JSC against the announcement of Thinungai Bird Sanctuary gi Vice President Tombram Nanauna Thinungai gi Miyam Loktak Pata tangjaraga ngami oine hingjabani mafam asida Bird Sanctuary hongdokho hairaga usek hatke haibigi wafam dilaite usek sing Thinungai gi Miyam na ngaktuna thamli JSC na tawriba thabak se Miyam da lana uhanba yaba mawongda United Committee of Thinungai kawa amana phongdoliba asi yimpham yaudabani haikhe अखोना तिनुंगैदा बर्थ सेंचुरी थंबा यारोय हाइबगी पोसक्ति तिनुंगैदा अखोना उसेक हारसी उसेक तहनगुमसी उसेक पु मांगनसी हाइब पोनते बर्थ सेंचुरी सिमदी तिनुंगैदगी पुथोक पिखो हाइबसी अखोगी जेसी की माइकैदगी अमदी तिनुंगै प्रजासिंगी माइकैदगी आइना फोंदोकजबनी Sahi asige Sangeet Natak Academy Award Fanglakhraba Sagrapam Hemanta amasung Enam Omid Dhoni Indian People's Theatres Association na Laimel Arts Center da haraute amna okre thoram aduda association asige President Dr. M Nara Laimel Arts Center ge President S Tomba All India Peace and Solidarity Organization ge Secretary L Sadanda All Manipur Sumang Ila Council ge Lifetime President P.S. Gunasandra Advisor L Tarpan amasung Padmasri Award Warepan na basasaru yakhe Dr. M Narana Culture Yaudaba Kunai ama apaba Maikada Junction Bada Awaba Oi State Asigi Culture Yokanaba amasung apaba Maikada Punaba Cultural Policy ama lengak na ngasi phawa siam dabana Aikoi ge culture ge Maraiba Kari Oigani Haiba Tamangam Handre Haikhe Manipur ki Sumang Ila art form se Baro Sarkar authority mana Maduda masak khamgi tanja kali masi oi badunesu ai koina ima Dhoni ga punak phangakpasida Manipur praja gisu ai koi penjei artist gisu yamna haini ba phawgani tudoi no sumang ila ni no ino no koigani Council Lower Class 12 examining asi Manipuri subject topo nimita tongan tongan ba center ahum da mahu silamduna tharamba amasung mobile phone season naramba candidate ahum tan thokre Pakhang Saraga Nupida Karan Tauba Nupa Amangasi Imphal West ke Session Judge ki Court na IPC ke Section 376 Amadi 417 ki Makada Nupigi Kai Kumnaba Manghan ba Amadi Namthak Tobagi Maral Sahi Nipan Kasum Sanga Thabak Awaba Sudana Thamnaba Amadi Lupali Singkun Fine Tinaba Rai Lauk Thokre Court na Cherak Lauk Thokraba Nupa Adudi Morang Thanaleka Digi Housing na Uripok Sorbon Tingal de Leba Film Rajas Kawi Ngasi Court ki Atang Aduna Victim Compensation Scheme gi Makada Marai Buk Theorabi Nupi Aduda Lupa Lak Manga Compensation to Oina Pangan ba mari leinaba authorities singa su khangan ki sahi humpumanga suraba disable oraba angom zaku nangasi phaba lenga ke phangom thokpa saktung phangdana lokta project santipoda ahal oraba mama mapa amade manaw nupaga awaba phiam da hingli hiram sida paudam ama Masagi vim soina reba mioi kaya gi damukta lenga asina sakthung kaya kaithoktu thamlagasu phangpham thoklaba mioi sing sakthung pibi de banamaram orakanda asigum la mioi sing lenga asina piba phangpham thokpasing phangdana leiri tumme ai inture thang maso manaw ni pasin thang le adu jakso intelima saksa te legedra ade ai wa ba thibia te mai thabo se ya pan hone ya Magi sebada yamuaya ba ai so halu silale sonjila adi saunu no ma bzai ni do tumbadi keno sikrai tummi ko mai to sitummi mangon sida tumte mangon se thangdok phang ngam ta anu asida phamle sa ileina adi asida tomam ta incho adu tomale thayu sebale adu bhai leiri ni bu masana Aadhaar card kapna rabgi damakta Aadhaar card kapham kaya da chatlurubasu kapiu yarakta banamaram oraga ngasi phawba apokpi mama amadi soinaina leiriba zaku ngasi phawba Aadhaar card paidana masagi phangum to ko benefit phangdana leiri haina zaku gi manaw nupa na makhata na phum kya su phungdurke ipa na chahi maudraga taret nipan sujile ima na chahi marphu ga mari ma sujile chapangam tabiyam na chahi humpoi ma sujile kari ga umta phangma leite adu matakta ai isa su
ai wife sisu sahi tara amuk sure laigida sarkar gi thabak tawba mi am to sujaw busu leite ko imung chida imau singsina porok gas powder ko han bangam dadana hojik lei gas adum cylinder ta lei sarkar gi phangphom thokpa mi mada cheng gi manga manga pibududi ai phangjai aduga kitang kom thokpa jaga belor property ki site on thok piraga na kitang pong udrani khan basu adu so on thok pibasu leite atek pasi mi gi mamang da pura sapa mada kana go mane de hangoram ja ai gi ya mane nei di ya masak chatpangam da sai miam gi numi sida lengwa na haba busale semini se sange seng najara da jam wana lagam du mala da kai khundoi no kai lamdai no kram kendri de no hai bu hang so hangan ningi adu bai waro bu leite tangsung ai gi ipa ima yamba singsigi waina sarkarna phangphom thopa magi mateng du khara phangbe taragadi aigi punsi su kitang marek mahau yauni hingadra ne khanjai adu ngak ta ngai re amadi lai oi do ama lai oi ghardi ama sum lai oi ghrani senhaudru si dai ta duin aduna sarkarna kitang mieng changsin biragadi ai wakan de kitang harau jagadra ina khanjai paudam sigi makhada jakugi damakta kari karamba thorang paikhat pidana mahaki phangum tokloba saktuk sing lainga asina karam mong da paket pire kadagi haibudu yigmine ki batare ISTV pawgi damak Gyaneswar Yumkhaibam ningtho khong wat number 2 Santipur Welfare Association for Blind Yi Kuntrama Pansub Foundation Day Amadi Tarahum de Suba Laisam Government Memorial Award Visually Handicapped Sintraga Mapal Lanthopagal when in a blind girls hostel among us Sanga Cray. Side road target the Pangtu Kivatorum Ajuda Pasu Kendegi MLA AK Mirabai Census Operation Manipurgi Director Hare Krishna Mangsatabam ICE BS Construction Gate Managing Director ICE Bikram Zaid Arun Enterprises KTS Arun Kumar Saruk Yaki. Sahi asig lasam Government Memorial Award Saknarabi Saisak Pita Kilamba Manda Kenida Pidun Ikai Kumnaki Kunmatu Suba National Aquatic Championship for the Blind Medal Laura Krabasanuri Sing the Sukudol Tamduna Punin Tawit Ki Eki Mera Baina Blind School Asigi Award Passing Matamatam Gi Yangshinunan Laki Bani Ngasi Sangari Hostel Asigi Fencing Amad Atai Award Passing Sumensin the Bohonagani High Ki Warden ama tibiro aina hek ngamiba phawa magi thagi warden dugi financial assistant khara angamba thakta piba ngamnaba ai honage haibasimasu ai thamjari Central Agricultural University के Directorate of Extension Education na Yokhat Farmers Club us Ukhong Sangha Punna Sinduna Farmers Field dege tharam ngasi Ukhong Sangha pangthokre tharam aduda Central Agricultural University ke Vice Chancellor Professor M Premjit University asige Director of Extension Education Professor Ratan Kumar Saha Directors of Research Dr. C.S. Srinivasa Murthy Directors of Instructor Dr. M. Basanta Amadi Register Professor K. Momosana Maruba Musing on a Saruk Yaki, Taram Aduga Mari Renana University Akang Ayusingna, Lomisina Pakaleba Tabak Sing Chatuna Yangsin K, Professor M. Premzidna, Hangduna Lady Balapum Sing the Lomisina Matamatam Gesana Mahi Marung Sing Taduna, Poto Putuna Bakona Minasi, University Maikadi Supang Bayapamateng Pangani High. Kadana Sinduna News Akon the Labor Co. Vanel English School da Nisana Mahiroi Kunai the People Sighting, Hibahidam the Academic Awareness Program Ama Pangchokre, Taramaju the School of Tugi, Assistant Headmaster Matthew Kadagi, Vice President Ningtozam Dorenzo Sarukyaki, Kadagi Secretary Finance Git Chandra Mangangna, Resource Person Wina Wangangki. Thasik Tamari the New Delhi gi Rajkartik Gandhi Zigi Samayaka Subama Pokumon Gamari Renana Myanmar gi Yangon Fawasat Kedaba Ka Railing Ngasi Ayuk District Administration Jiribam Amadi Jiribam District Police Naharau Tiamna Okre Jiribam Higher Secondary School gi Playground Pangto Kibataram Aduda Jiribam gi Adiksa ki S Janaki Devi Jiribam gi A C2DC M Bungba Singh Jiribam gi SPM Movie Yauna Miyoi Kano Saruk Yaki Tungda Adiksa ki S Janaki na Ka Rally Adu Yangon gi Damak Lamthaki RMSA amasung SS agi oza singi matam sang na tolopi debagi matang the mari na official singi matakta sunaba action sing lokot pinaba Manipur Human Rights Commission da Bridging for Sustainable Development ke lead coordinator Katrimayum Anil na wakat kre watok asida education is amasung finance department ke matakta thigat naba STI amasyam duna sel thumgi irregularity laidiba asi departmental inquiry tonganaba chief secretary the direction PBU haina commission da wakat li hauzik pawgi marakthal atena break kamalo minasi
with the world-class infrastructure with multi-purpose outdoor hall, kid-play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Matram. Northeast Ahanbo in the National Housing Bank wholly owned by RBI ki license pangkraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makada Financial Institute amo in sakhangraba Pradhan Mantri Awas Yojana Housing for All mission ki makada subsidized loan pibada mangzil thariba Panthoi Housing Finance Company Limited amadi masigi subsidiary company singi sister yauna puna branch tara hum doyang duk jare miyam financial facilities sing lobi na bading sing jare Panthoi Housing Finance Company Limited and its subsidiary group of companies. Honda car ki mamal February ki tang amadi hengale adubu sangai Honda da February ki tang tara phawa da booking tobi ki ba customer sing da ariba mamal da car sing yon jagane customer sing ki damakta lupa lising tara mapan ki lupa la kamal lising kun mga phawa ki discount su pijari Honda car sing asi Japan ki multinational company na sabani anoba technology amadi safety feature kya yauri अथुबा मतमदा गाड़ी एयरपोर्ट रोड ता लेबा संगाई होंडा दा लाकबियो अमसुंग खुदोंग चाबसिंग सि लौबियो मणिपुर की अहानबा 24/7 लमजिंगबा कैपना मियाम की सेवादा लेजरी मणिपुर की डिस्ट्रिक्ट सिंग अमदी मपाल लमसिंग दा चननबगी बुक तौबियो लुहोंगबगी अखनबा डिस्काउंट सु पिजरी कांटेक्ट तौबिरउ 1800-102-7959 अमदी 8794613154 जोलिप 100% नेचुरल सिरप अमसुंग कैप्सूल यू थकपदगी ओइरकपा अवाबा चैथेंग हकचांगी लिवर सोगलकपदगी कुचू सेंगक्तबा हकचांग सोगथरकपा तुम्बा चाबा यारक्तबा खोंग हांबा नुंगारक्तबसिंबु फहनबा ngamba amata ngairaba upaidi जोलिप सिरप अमसुंग कैप्सूल डायबिटीज सिंगिदमक्ता जोलिप कैप्सूल चाबियु The Great Wedding Sale by Mobile Furniture. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Break it tungja makataba pau pizari. Passenger service toriba gari singna makhoina launingba bhara lauriba asi lagliba tang kungnipan phabagi manungda Manipur lengak amati mari leinaba department na miyeng sangdrabadi March ki tang amadagi khongjang sangsinba horagani haina apunba civil society Moirang to Torbungge publicity secretary Zabungbam Robin ngase society ki office da pangtoba pamu sing unabada phongdokre matam kharagi mamangda thau tangbana maram oiraga hengat kiwa gari bhara thaugi mamal hantharakrabasu gari gi bhara di hanthadana adumak lauri Mari lainaba singna passenger service toriba singna loriba gari bhara asi satnaba yaba amata lohonningi haike Loke Chairman Konsam Bir Sandrana hausi gari bhara lobuge sang asi kanana leplibano haiba khangningi haike PMC bhara henbagi irang amasum parjagi ho malai kaihumba authority na gari owner singna lepibo oiragana masi kanagi makhada karma department gi makhada kanagi makhada gari bhara si lepibano masi aikoi khangjaningi Scientific oiba mawong da khoi loiduna lomi sing income saruk ani hengat hanaba nimit tare ni chatharaki ba Thawal amasung Kaksing district lomi kun ngataru ke training college of agriculture Imphal da lusin kre training ase integrated beekeeping development center CAU Imphal the national bee board Department of Agriculture Corporation and Farmers Welfare Ministries of Agriculture and Farmers Welfare ge mating alwenen sinbani loisinbege tharomda Director of Instruction CAU Imphal Dr. S Basanta Din in Sas Y Zakendra IBDCG Principal Investigators K.I. Singh Department of Entomology Head Professor M.K. Gupta Soil Science Chemistry Professor Ais Heroji Susaruk Yaki
Sari Kunmato Suba Rajasri Bagas Sandra Lake the beginning sing Tolum Sai Asigi Oina Gujarat K Durwaka the Pangtokadori Rajasri Bagas Sandra Cultural Foundation of Sinuna Segaro Toda Babok Lekai the Labor Foundation Office the Pangtoba Gimi from Amada member Kaksing Tabam Brazamani Salamana Indagima from Kada Satuna Rajasri Nasingba Pilamba not Amasung Sanskritigi Masak Sing Levak Miam the Udanaba Pandam the Gujarat K Durwaka the Sai Asigi Shaktan Megatang Kunima Pandegi October Ama Paba Tarpangal Renana Thoramasi Pangtokani Haiki Sugunu Kendra Amadi Kumbi Kendra Paunariba Manipur Turel Batak Saba Wangu Sandang Kong the Ladiba Suspension Brace Asigi Pibam Patabadigi Miyam Nakudongsa the Bakaya Mayok Nari Haina ISTV News Sandokraba Matunda Tong Asi Marilena Basing Semjan Bahore Lenganga Tung Koina Sanagadaba Tong Ama Sabina Balamdam Adum Minupi Amana Fong Durakli Mari Lainava Department, Wang Minister now, Dipali Sakasina, Mayam Praza, Sibiduna, Masibu, Mutatim, Ataubat, Hongama, Sabidana, Miam, Wari Bazam Takwan. Sana Semagi Mingda Sana Hurali Haiba Bihari Lapan and Manipuri Taruk Maite Council More and Fare Hiram Sigimatanga Maite Council More President M. Toibena Asigumba Patra Bamish Negi Miyama Section Bio Fongdoraclay. Manipuri Tabaka Lariba, Amadi More de la Chilin out in a high Mio Singmo Sakangalaga, Asuguma Tabakta, Asugumalanga to Bigano, Appointed Toriba Tabaxi Aramani, Miamgi. Sizeriba Sana to the Ginam Tak Toraga, Machugulu Oga, Amadi Namas Hatu Oga. Sanagi, Ajaba design ke other than Holaga, Makoida Palm, Sanagi, and losing the Lokopani. Imphal West Commandona Pauna Katil, Nupa Katil Degi, Kakulong Faba, Maharani Tong Amadi Polo Ground Game, Mafam Singdangasi Ayo Combing Operations Atakre, Mio Songa Hena, Verifications Ataki, Saktak Se Yarum the Bamio, Kun Makata Verification, the City Police Sinakre. Directorate of Ayus Kimiya Makada Social Development Association Kangsup Amaso United People Front Kangsup Local Council na Nomagi Oiba Liam na Layami Kem Ama Kangsup New Market Kangsup Karang the Pangtokre Kem Asida Mio Sanirom Layang Magadona na Hidal Angtak Singsu Liam na Fanganki UPF na Tinjang Kaising Development Ama Oina ba Pandam da Manung Hanjit Mamapam Singda Ana Ayutagi Ngangtok na ba Kem Asi Pangtokpani Haina W second na Fongdokle RBM New India ge Social Activists Award Singin Taraga Mapan Yantopada Manipuri ge Haukibi Social Activists Amasung International Model Mayang Lambam Dainada Social Responsibility Award Piduni Ikai Kumnakre New Delhi ge Constitution Club ta Ngose Pangtukiba from the MP Manus Tiwarina Mana Asikusin Naki Nupi Masa Angang Sing the Awareness People Gadorina, Nupi Masa Sing Radik Tamanduna Sub Manaba Right Fanganaba Pandam the Regional Outreach Bureau, Ministries of Information and Broadcasting, Government of India, Imphal Amasung, Tamilong Betty Basa Betty Paraogi, Akanaba Publicity Campaign, Tamilong Get Tonganba, Junction Sing the Pangtokle, Campaign Sarukamo when Manipur Youth Club Organization, Porong Part Amasung, Surusangam, Sagolbangi, Artist in Isay Amasung Atenba, Drama Sing Miam, the Education Pinava with Key. District Administration Kaksing Amasung Trancho Suba Battalion National Disaster Response Force na Sinuna Kaksing District Tongan ba mafum sing da sataraki ba training ngasi Grace College Academy Kaksing da Pangtokre Taram aduda NDRF ki official sing na Yuwa Haba Mayho Lampok amadi ising isaw thokpa matam da mi kanna amasung section trang lokot pagi matang da virus sing da taki Indian Red Cross Society, Bishnupur District Branch na mock drill amasung hand wash Tharam Bishnupur Public School the Pangtokre Tharam aduda District Branch ki Chairman Dr. W. Gulapi, Vice Chairman M. Ibemhal, Bishnupur Police Station ki OCK Dinesh Kumar Sarukya ki Bishnupur Fire Service ki Fire Tender Singna Maho Lampo Tholapada Kari Thaurang Lakot Kani Haibadu Miyam the Utki. Birla Industrial Technology Museum Kolkata da January Taragamangadigi Taragamapan Papa Pangto Kiba Eastern India Science Fair da Work Experience da Subatara Kiba Mardus Pride Academy Bisnupurgi Mahiroi Kaisam Suresta Sangai Express na Kudol Popidina Poling Tawad Kray Sangai Express ki Publisher Nisikanta Sapam na School Asida Chatuna Suresta Kudol Posting Asik Sinakibani Suras School Asida Housing Class 10 Tamli Major Bob Cutting ke Samaga Tares Suba Birth Anniversary ke Mari Renina Tara Suba Sector Somsai Gi Miyang Makada Assam Rifle na Sinduna Pangtukiba
Career Sangit Competition da Fungyo Baptists na winner oikre Urkhul Town holding si pangthukiba sangdamnaba aduda Hunfung Baptists, Union Baptists, Fazalung Baptists amasung St. Joseph College na saruk yaki. Industrial Training Institute Tamelong Government na yangsinbida badagi piyam sadana leide Institute asida Student Parents and Guardian Association Tamelong na paumikambu amaga loina na yangsilubada asoba building asi piyam sadana leidamba thingna kibini staff quarter cum office building ama loisindabaga loina na umangumna songjin kre infrastructures kudimak piyam sadana leide Institute asigi chowkidar ama carpentry instructor ama dressmaking ama workshop attendance ama lei staff mari asi boys hostel building ke ka ama da office karami Mairo Singh Matik Saba Furniture Laitabaga Rena Administration Gesu Karimata Laite, Trade Taragi, Facility Labor Institute Asida Mahiroi Amata Tamba Tengade, Ladiba Film Asida Marile Number Department, Youngsin Biduna Mapung Fab Institute Ama, Wenbin Abapuning Sing Silakli. Lakriba Lok Sabha Mikalda Janata Dal United na outer amasuk inner the media thadorkani haidi ngase Suzamro Press Club tapangto pawgimi from Amada State Unique President Hangkhan Pauna wafamasi fungdokibani March ki angan masarukta National Executive Council na media ki maming officially lock tokani haiki Singamai Police Station ki manung sanba langtabal awang rekai ngasi auto car amagi manungta miyoi ama siduna leiram le haidi Singamai to Lilong United Club Organization na kuan mafam single lady ba low unari ba mafam sing na makal amatagi business establishment amade yum kaina singmo semjan sajin bidana ba organization asina khangali low uba mafam sing kanana ba lakulak de ba khongthang asida kana gumana semjan sajin lakpa yaurabadi manak nakpada leiba club singna organization da pau pibida u mari le number department singa sumi yang sangbiyo amaramda MU man gatiki long thong phawbagi lambi asuki matik mat phatabana accident thokle lambi asisu mari le number singna semjan biyo hairi Hauzi makata ng asig sana bagi pau lobisi. Ngasigi sana bagi pau da Sahid Mustaq Ali Trophy lising intalaga nipan Tramapan Senior Men's 2020 Cricket King Asi Sanakiba Match the Manipur Kerala ge Makutta Run Marfugo Home the Mighty Ray Andhra Pradesh ke Devineni Venkata Ramana Pranita Ground Mula Paduda Sanakiba Match the Kerala na tos ngamdana aham the batting toki apibo over kunda wicket mga turaga run sam Marifu taruk lauki masigi pakumda Manipur na over kunda wicket taruk turaga run sam maga subna lauki hayeng ground asimagtada ayuki pung mapan makhaida Delhi amasung Manipur sanagani tournament si Star Sports 2 da miyam na yengba fangani चूक नहीं करेंगे 15 रन दिए जरूर लेकिन विष्णु विनोद की विकेट मिल गई या होमेंद्र को who was the catcher? That man again, Yashpal Singh, contributing in 2 dismissals. Lemdeningai oraba February kungatrok tigi hogudoriba nimit taruk nigi 10 Junior International amasung Master tigi hogudoriba nimit mari nigi German Junior lisingin talaga mapan badminton da nupa masaga singles ta Manipur gi maisna mairaba luwang na India gi Junior team under 19 lusingadori Badminton Association of India na yumjakasin nimita Junior India represent tagudaba sanuroi kungi ming laukthok kibani mamangi sahida India gi nupa masaga doubles na silver medal lauki mairaba thasi gi tangkun gi manga da New Delhi thadokani hairi Selsergi India Club ta hayang digi pangthoko dariba Northeast amasung East Zone Power Lifting Championship saruk yaruna ba All Manipur Power Lifting Association sanaroi amasung official sing ngasi Imphal thadokre Wangjing Kodampok Sports Complex satariba Inspire Cup lising talaga mapan under 17 youth football competition gi ngasi sanaki ba match ta More Maitai FC na PALYC Phundrai bo goal ani sno da thoikre ani suba match ta Kaksing Lamkai New Club na Tolhai FC goal mari sinoda thoikre Zeri Higher Secondary School Playground sathari batalek suba ke SIS Noni Gofal Memorial Invitation Football Tournament ke ngasi sanaki ba match ta LFC Lungrezang na Girmar FC bo goal ahum sinoda thoikre hayeng Saisa Tamelong amasung Koki FC sanagani Nipan Suba Assam Rifle na Sinduna Team Tarung Saruk Yadana February Tarama Pandigi Longmai None Common Ground Sataraki ba Hunters Cup Football Tournament ngasilo snikre ngasilo sinkiba final da
Tengkosang Youth Club na Longmai None Peaceland Youth Club goal ani amada thoiduna trophy lokre loisenbege tharamda battalion asige CO Colonel Startup Saran Saruk Yaduna manamachum yanthoki Sudhab Residential Football School, New Delhi ki trial artificial turf ground Kumalam Pakta Mepari Kungamadi the Pangtulagani Sahi Taragumde Maka Taragamanga Maka Taranipan Maka ki Sanru Singh Namasaki Popu certificate Aadhaar passport size photo galwena Nimad Asigi Ayuki Pungtare Maka the ground Asida report Tauranaba Amfage Tol Amanakanga Lakli Salai FC Manipur Sinuna Sahi Kuntra Manga Mataki Oiba Ahanba Salai Cup Lakriba Mars ki tang ahum degi Fayeng Devaling ground da Pangtulagani Hairi Hausi Maka Tabatongan Thomas Hanabagi Pau Amok Ning1000 Boyadigi Lobisi Ahanba KC Sharma Memorial Veteran Football Tournament ki aroiba match ta FC Imphal mayai kuibi amadi Basai Thangmaibanga sanaragani KC Sharma Trust Imphal amadi SSC Sektana Sinduna Mamang Thagi tang kuntra tagi team Nipan Grubani Thongna Kairuktuna SSC Sekta Ground Sathariba Ahanba KC Sharma Memorial Veteran Football Tournament ki ngasi sanakiba Ahanba semi-final match ta FC Imphal mayai kuibina Phlam Imphal bugol ama sinoda maiti piduna final sangkibani FC Imphal mayai kuibigi mai pakibigi goal adu A Dilipna match ki taramapal suba minute sanki ani suba semi-final match ki sanakibada Basai Thangmaibanna Musa second bugol mari amada maiti piduna final sangkre Basai Thangmaibangi mai pakibigi goal singadu N Utamna match ki kun suba kuntra mari suba minute goal ani amadi Romesna match ki kuntra mapal suba madi Nipumathoi suba minute goal ani sanduna match si mai pakibani match si da maiti kiba Musa second game matangarba goal adu Zofina match ki kunmanga suba minute sanki YWC Langthabal amadi Riz Nagamapal Sathariba Anisu Haibok T20 cricket tournament ki semi-final sangkre Langthabal Sporting Club Langthabal Mantri Khong Makalekai na sinduna Mamang Thagi tang kundagi tim kunna group mari thokna khaiduktuna Langthabal Public Ground Langthabal Mantri Khong Makalekai da sathariba Anisuba Haibok T20 cricket tournament ki ngasi sanakiba ahum suba quarter final match ta YWC Langthabal na Force Khetri Gaubu run taratare ta maithibu biduna semi final sangkibani match asida YWC Langthabal na toss ngamduna ahanba batting tokibada apiba over kunda wicket nipal turaga run Magakul Loki Masigi Pakumda Anisuba betting Tokiba Ports Ketri Gauna Apiba over Kunda Wiki Nipal Turaga Ransa Magasumna Ahunka Loduna Mersasi Mighty Kibani Mersasida YWC Langtabalgis Hanaroi Biswasna Wicket Ahum Loduna Man of the Match Taki Tournament asigi mari suba aroiba quarter final match ki sanakibada Riz Nagamapalna PTRC Paswaibu wicket tareta maithibu piduna semi final sangre PTRC Paswai na tos ngamduna ahanba batting tokibada apiba over kunda wicket nipal turaga run samaga kulhumdoi lauki masigi pakhomda anisuba batting tokiba Riz Nagamapalna over taranipal ga ball mangada wicket ahum khak turaga apiba target adu yogduna match sasi mai pakibani match asida Riz Nagamapal gi Sanaroi Gelson na out oidana ball taranithoi daran kumari loduna man of the match taki Sathariba tournament asigi ahanba semi-final match hayeng SSC Sangai Singdamai amadi Riz Nagamapal ga sanagani anisuba semi-final match tha asigi tang kulhumdoida YWC Langthabal amadi PCC mayai kuibiga sanagani Tariya suba Koijam Yaima Memorial Veteran Football Tournament ki ngasi sanakiba match singda KSMBA Kakching amadi FC Tasapa Koirengai mai pakre Akampat Veteran Football Association na sinduna tha asigi tang kundagi team tara humdoi na group mari thongna khaiduktuna 11 Star Sporting Union Football Ground Akampat sathariba tournament asigi ngasi sanakiba ahanba match ta KSMBA Kakching na UKFC Uripopu goal ahum sinoda maitipi pikre match asida mai pakiba KSMBA Kakching gi goal singadu Y Priyo na match ki tare suba kuntramari suba madi nipu mari suba minita sankibani tournament asigi ani suba match ki sanakibada FC Tasapa Koirengai na amba Uripopu goal taruk amada maitipi pikre FC Tasapa Koirengai gi mai pakiba gi goal singadu Jangmilen Guitena goal mari sanki atopa goal ani aduna naikhumang tokthang amadi mangmalna sankibani match asida maiti kiba amba Uripoki amatangarba goal adu Bimol Sandrana penalty da sanki
Sathariba tournament asigi hayin kilpung amatabada ahanba match waina IEBSA Brahmapur Mangjil lamadi VFC team B Singjamai Kawaga sanagani ani suba match nung kilpung ahum tabada VFC team A Singjamai Kawa amadi UBSA Lilong Chajinga sanagani OLT Saijang amadi FC Lamlai Sathariba Salo Cup Mapal Suba Lamlai Kendra Village Wise Impediments Open 7-set football tournament ki quarter final sangkre Salo Youth Union Club na sinduna Salo Kanglong Lampakta tha sigi tang mari digi team kun manga na group Nepal thongna khaidok tuna Sathariba tournament asigi ngasi sanakiba ahanba match ta OLT Saijang na PUBG Khundrak Pambu penalty da goal manga mari da match piduna quarter final sangkibani ani suba match ki sanakibada FC Lamlai na NNCK Nongren bu goal manga ani da match piduna quarter final sangkre Taramanga suba DSA Trophy 11 Impediment Football Tournament ki aroiba match ta FC Lamjau amadi AFC Thobal ga sanaragani District Sports Association Kakching na sinduna association asigi ground da tha asigi tang mari dagi team mapan group ahum thokna khaidok tuna Sathariba tournament asigi ngasi sanakiba ani suba semi final match ta FC Lamjau na SWC kairokpu goal ahum amada maiti piduna final sangkhibani Sathariba tournament asigi aroiba match tha asigi tang kunmari gi nungtilpung ama makhaida sanaragani Sports Development Wing Langai na sinduna tha segi tang tara dagi team tara humdoina grumari thongna khaidok tuna Sathariba Langai Trophy ahanba 9-man aside open football tournament ki ngasi chanakiba ahanba match ta Surama FC Wangjing amadi YWC Langthabal goal amata sanadana draw satkre ani suba match ki sanakibada Langai FC Nongpok Sanjembam amadi Sekta FC team B goal amam chanaduna draw satki Sathariba tournament asigi hayeng ahanba match waina Shining Star Posangbam amadi Thoiba FC Yumnam Huidromga sanagani ani suba match ta Sekta FC team A amadi Heman Pig FC Thangmaibanga sanagani Saijang Youth Development Integration Center na sinduna tha sigi tang tara taritagi team tara marina group mari thokna khaidokuna Saijang ground Sathariba ahanba Saijang Khurai Leima Trophy Telo sana Saijang Gram Panchayat Village Wise and the Impediments Open 7-set football tournament ki ngasi sanakiba match ta YDC Pungdong Bamna Saijang FC bu goal mapal amada maitiba pikre Hauzi makhata danga sige ai nga sagi pau amuk lobisi Environment Directorate ki pangkiba nga sige wakiba inga sa amati nutugi pauda khwaidagi sa kiba Celsius degree kuntra dasmig Nepal mapal khwaidagi ingba Celsius degree tari dasmig Nepal taru Mujita ya wising manilgi sang maximum da sa da Manipur taramari dasmig Nepal minimum da sa da kun mapal dasmig Nepal oiki Ngasigi nong suki pikisang sino dasmik ama millimeter ni Hauzi loisilakpada maroiba pau amuka hana Tongan Department Nifuni Thogi Lupa Crowley Sing Ani Sahum Nifu Henba Senpam Yanaba Amata Yaudana Assembly the Past of Cray Mapan ki campaign na PISAD the quality sudaba pipe supply toxille hairi Amasung Mahiru Sing Ladik Pangdabagi Awaba Mayuk Nare board atuba matam da ladik Pangana Bokonari hairi Ngasigiti ISTV na pizaba Manipuri pau matang asal loisin zare biyang tabi di bamayang puna mapuso amuka na kurum zare